Manipur Top 20 News na tungan-tungan ba wala ba source hindi ko tsarga. Mata-matang di oiba maru oiba ipaw sing tatukon kahanjay. Ahang pawda nga sigasimak social media ta yam kan viral oiraktiba yamna nungai ta thawdok ama hairagadi. Manipur na state phangba numita separate administration tanba mathong khangdam singa Churachandpur da mioi ama habdi maitei ema kaptuna hatkre. May 2023 dagi Manipur dagi legislature gi power yawba union territory separate administration logani haiduna maitei da atamna na onchinduna kukijogi mathong khangdam singa tamthirab lal hawkadagi Haujuk Pawba Warosin Purasabasu, President Roigilenga Lakpadagi, Langamari Lenaba, Mihat Mipungi, Tabak, Hangan Hantakamatu Ngasi, Manipur Mapung Power State, Warpagi Chahi Yankiga, Mangarak, Subakum Montorum Governor Atoiba, Mitunglen Oiduna, Panko Kiba Numiti, Ngasi Numitang, Pungtara, Kara Helkada, Churachandpur Kuki Jogi, Matung Kangam Singa, Maitei Machama Nomina Kaptuna, Hat Krehari, Hagosi Matanga, Ngasi, Numitang Pung, Tara Matoiga, Minute Kunsaga, Nitoi Tarpada Pauxiasina, Churachandpur Police Control Room da Telephone Toguna, Hanglubata Todu Asi, Churachandpur PS Tagi, Nongchuk lomda kilometer tarik nipan lom lakna leiba di Naijang khulgi mafum amada thoki bani hairi thagu asigi paung tabaga Churachandpur gi SP Gaurav yauna mobile team amasung Churachandpur PS ki personal single loina thagu thofum da changsinkhre adum oinamak laikhitaba maitei macha adugi haksang lokhalak pra natagana lokhalak tabra haibadudi khanglakti bani na khangbangam di hairi amaramda paungsina phangba paung haibada mathong khamdaba singna nongbaina kaptuna hatok pikraba mioi adugi maming meyang lambam Rishikanta chahi kuntraga mapan apokpa M Tombi kawi Taksin Kuno, Uchan Makong, Laikai Ward number 7 daging hairi, Thagu asigi matangda pauksesina, ngasi numidang pung taraga matoiga minit nipuga mangaram tarpada, Laikitaba, Rishikantagi, Mapaga, Pokminaba, Machimanaugi, Masan Upani, Haiba, Sanaya Makoba Mio Amada, Hangubada, Lan Hautinagi Mamanga Laikitaba, Rishikantana, Churachandpurdagi, Nupi Amuga, Kanabadagi, Puraklagani, Haiduna, Lan Mamanga, Bathroom, Latrina Singba, Sanlabani, Adubu Lal Haubadagi, Mahakadai the Labano, Haiba Chapchana Kangabasu, Nepalda, Plastic, Engineering ki thabak tawna leibani hairi police control room nadi mahak ka khangabanupi adu toibungi jail campus da leiba quarter da lekibani hairi amarom kana e ka lubadagi matai manau amasung masa HIV positive oire haiduna wathok oirakle Jharkhand dagi west singhum da leiba sadar hospital da e ka lubadagi matai manau amasung makogi machan pa ahal HIV positive oire haiduna state asida chauna wathok oire hairi dating imung manungda phongdokibada kumja 2023 gi January thada nupi asi Kaibasa Sadar Hospital da si section gi kuthang da angang poki maduda e ka hena tapdagi hospital asigi blood bank gi laguna e kapki masigi matungda nupi asi anirak subo oina mamang sahi gi June thada mirolakwa matamda check up tawba chatlubada HIV positive oiduna lemkibani masigi matung inna nupa adusu test tawbada HIV positive oiduna lemki masigi matung ha asigi anida ani suba angang pok laba matung makogi hanba nupa adu narpadagi test tawbada HIV positive oiduna lemki Masih banding berkaiba thawdo asi hospital na infected wherever EP duna kumja 2023 da kapan kibadagi thok kibani mari leina singa miyeng changbi duna mara laiba myo sing chara tv amasung masingba thawdo amu khana thokna ba yengchen bi haiki pande yabadi mamang chahi gi October thada hospital asimak da lai jata duna laiba angang manga da hospital asigi officer singa HIV infected wherever e ru khang duna kapan badagi angang manga mak HIV positive oiduna chawna watu thok kiba amasung miyam tena kidaba thawdo laikhabani hari Tahi kumkada taruk surabi Thawibu halamba thaguki kes ta chenaba mioi fare police miyatina hatok piram labi Thawigi haksang postmortem examination tawbasu laudri Singamai police station gi manung chanba Singamai oinam thingal ngana nung thilpung anirom tarpada masagi imungi kanggol makada fina yomsilaga asiba haksang oina phangkibi oinam ningol Thawi LH pisak macha chahi kumkada taruk abokwa laikidaba o ibum chabumi gi haksang ngasi Rims hospital gi miral sangda Executive Magistrate Chawna postmortem examination tawkre laikidabigi haksang thaba horombaga lena manam chenba horakle misi asigi matangda semkiba gi JC Action Committee Against Brutal Killing of Oinam Ningol Thoibi LH pisak macha amadi imanu mioi singna lihat asida chenari ba mioi adu phadi fawba Thoibi asi haksang lo hairi malamasina ngasi postmortem examination pangthokrabasu maki haksang lawdawdagi miral sangda thamli Hangtu asigi mari lena Singamai police station na case amala lokhatuna tidin hujin bagi thabak chatharpada mahak hatada chenaba mioi oigani thajaba e tairaba athoba thang amadi phangmangamle haina pawgi likun amana phongdorri mahak numit mari ni mangan gi mamangda tamthina hala matung fina yomsilaga tang khada thamaba oigani thajnari adum oinamak ngasi numitang police control room gi table amanadi laikidabi oinam thoibi event bu mihat tina hatada chenaba Surendrajit oinam tahikunda humdoi koba mioi ama fari haidi mahak masanasu Thawdo asigi matangda confess tawe haibagalo na thawdo asigi matangda lokotpa case ki investigation leptana chathari amasung thawdo asida atopa myo sing chenabra haibadu
खंदोकपꯒ लोइनना तेनमलबदी मखोइबुसु फारकनबा थबक चथरी हाइरि पुलिसना फारि हाइबा सुरेंद्रजीत ओइनाम असि लाइखिदबगी मचासिंग थोकपा मियोइनि हाइरि मणिपुरदा मपुंग फाबा स्टेट ओइरकपगी चाही 55 रक सुरबा निंगसिंग थरु पांगथोखे मियामना इंग तप्पा अमता ओइमिनबा अमसुंग डेमोक्रेटिक वैल्यू सिंग ngakna sakana honaminasi गवर्नरना हाइकी कंगला नोंपोक तोरबामदा लैबा असिगी मोनुमेंट नेशनल फ्लैग हिंगत्खे नंखैदा साबा संबल कथुतना अमांगता थोखलंबगी मतंगदा पाउमिसिंग हंगबा वहांगी पाखुम IGAR साउथ मेजर जनरल रूबरू सिंहाना पिरमखिद्रे अदुंgai कुमसा 1972 गी ngasi gi numit asida manipurna laipa asigi mapung phaba state ama oirakibagi 55 rak surakpa ningsing thorop ngasi state flag na sinduna ahanba manipur rifles ki parade ground da pangthokpada saruk yakiba governor AK Balana miyamda ingtappa amata ominaba loinana democratic value singak sinduna tatpaga loinana punna chakut minaba thabak tawminasi haina appeal tawki mahana hai state phangba haibasina constituency gi matun ina apenba mapangal pibaga loinana isari sabu ngakchaba amadi kumang chawsin hanbagi मफम कया पीरी मसी खतनतना सोवरेन रिपब्लिक अमगी सिटीजन सिंग ओइना अखोगी थौदांग अदुबसु मयेक सेंगना निसिंखली लेखोइना सिटीजन अमा ओइना फंगिबा हक अमदी खुदोंग चाबा पुंगमक असिगी मानबा मोंगदा अखोगी कॉन्स्टिट्यूशन रूल ऑफ लॉ नेशनल यूनिटी अमदी डेमोक्रेटिक वैल्यू सिंग ngakna चटपगी तंगाई फदबा लाइरे हाइकी इंग तप्पा चाना चिनबा अमदी फुरुप सिंगी मरकता अमना अमबु इकाई खुनबा लहनबा हाइबसी अखोई पुंगमकी इथौदांगी हाइदना खेनबा मानदबा क्या लरबसु वारी सानबा अमदी डेमोक्रेटिक ओइबु मोंगदा यासिनबा पुरबा होनगदबनी हाइना असुमना पाउदमकी वीडियो असिबु पाउदमबदा सोइखि लांकिबा याबसु ngakpigani amadi channel asibu subscribe tawbi damukta thagappa phongdoksari tung koina miyamgi siba tawbu ngamba oijage।